ꯌꯥꯏꯐꯔꯕ ꯀꯣꯔꯧ ꯅꯨꯃꯤꯠ ꯉꯁꯤꯗꯤ ꯑꯩꯅ ꯌꯥꯝꯅ ꯀꯥꯟꯅꯕ ꯑꯃ ꯁꯦꯌꯔ ꯇꯧꯖꯒꯦꯀꯣ ꯑꯩꯈꯣꯏꯒꯤ ꯄꯥꯏꯔꯥꯏꯠꯀ ꯁꯦꯜ ꯑꯍꯤꯡꯕꯒꯤ ꯈꯦꯠꯅꯕꯁꯦ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝꯅ ꯌꯥꯝ ꯇꯣꯏꯅ ꯍꯪꯉꯤꯀꯣ ꯄꯥꯏꯔꯥꯏꯠꯁꯦ ꯁꯦꯜ ꯑꯍꯤꯡꯕ꯭ꯔꯥꯅ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯁꯦꯜ ꯑꯍꯤꯡꯕꯁꯤꯅ ꯄꯥꯏꯔꯥꯏꯠꯂꯅ ꯅꯠꯇꯦꯀꯣ ꯃꯁꯛꯇꯤ ꯃꯥꯟꯅꯩꯀꯣ ꯁꯤꯁꯤꯅ ꯄꯥꯏꯔꯥꯏꯠꯁꯤꯅ ꯑꯩꯈꯣꯏꯒꯤ ꯃꯄꯥꯟ ꯂꯝꯗ ꯐꯪꯕ ꯑꯩꯈꯣꯏꯒꯤ ꯃꯔꯨꯑꯣꯏꯅ ꯄꯦꯔꯨꯗ ꯐꯪꯕꯀꯣ ꯄꯦꯗꯦ ꯀꯥꯞꯄꯤꯁꯦ ꯁꯤꯅ ꯄꯥꯏꯔꯥꯏꯠꯅꯤꯀꯣ ꯑꯩꯈꯣꯏꯒꯤ ꯂꯟ ꯊꯨꯝ ꯆꯪꯕ ꯄꯣꯖꯤꯇꯤꯞ ꯏꯅꯔꯖꯤ ꯑꯩꯈꯣꯏꯗ ꯂꯛ ꯗꯥꯎ ꯄꯤꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯕꯨ ꯑꯩꯅ ꯍꯥꯏꯅꯤꯡꯉꯤ ꯃꯌꯥꯝꯁꯤꯗꯤ ꯑꯩꯈꯣꯏꯅ ꯁꯤ ꯃꯌꯥꯝꯁꯦ ꯄꯥꯏꯗꯨꯅꯁꯨ ꯑꯩꯈꯣꯏꯅ ꯊꯕꯛ ꯁꯨꯗ꯭ꯔꯒꯗꯤ ꯌꯥꯔꯣꯏꯀꯣ ꯑꯩꯈꯣꯏꯅ ꯇꯧꯖꯔꯤꯕ ꯈꯔꯗꯨꯗ ꯂꯛ ꯍꯥꯞꯄꯤꯕ ꯗꯥꯎ ꯍꯥꯞꯄꯤꯕ ꯍꯥꯏꯇꯥꯔꯦ ꯁꯤ ꯄꯥꯏꯔꯒ ꯇꯨꯝ ꯂꯩꯔꯒꯗꯤ ꯌꯥꯔꯣꯏ ꯁꯤ ꯄꯥꯏꯔꯒ ꯃꯤꯒ ꯈꯟꯅ ꯂꯩꯔꯒꯗꯤ ꯌꯥꯔꯣꯏꯀꯣ ꯑꯗꯨ ꯃꯈꯥ ꯆꯠꯊꯔꯛꯀꯦ ꯑꯩꯈꯣꯏꯒꯤ ꯁꯦꯜ ꯑꯍꯤꯡꯕ ꯍꯥꯏꯁꯤꯅ ꯑꯩꯈꯣꯏꯒꯤ ꯊꯥꯏꯅ ꯏꯄꯥ ꯏꯄꯨꯅꯒꯤ ꯍꯥꯛꯇꯛꯇꯒꯤ ꯊꯥꯏꯅ ꯃꯃꯥꯡꯉꯩꯗꯒꯤ ꯂꯥꯏ ꯍꯥꯛꯇꯛꯇꯒꯤ ꯂꯩꯔꯛꯑꯕ ꯂꯥꯏꯑꯣꯏꯕ ꯅꯨꯡꯌꯥꯏ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯅ ꯋꯥꯔꯤꯗ ꯀꯩꯗ ꯃꯥꯗꯣ ꯅꯨꯡ ꯑꯃ ꯈꯨꯜꯂꯤꯌꯦ ꯑꯗꯨ ꯂꯥꯛꯄꯗꯒꯤ ꯗꯥꯎ ꯌꯥꯔꯦꯌꯦ ꯅꯨꯡ ꯌꯥꯏꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯌꯥꯏ ꯀꯥꯏꯅ ꯍꯥꯏꯅꯕꯗꯣ ꯈꯨꯗꯣꯞ ꯌꯥꯏꯑꯣꯏꯕ ꯅꯨꯡ ꯌꯥꯏꯑꯣꯏꯕ ꯀꯥꯏꯅ ꯍꯥꯏꯅꯕꯗꯣ ꯁꯤꯒꯤ ꯍꯤꯁꯇ꯭ꯔꯤꯁꯦ ꯁꯦꯜ ꯑꯍꯤꯡꯕꯒꯤ ꯍꯤꯁꯇ꯭ꯔꯤꯁꯦ ꯃꯤꯅ ꯈꯪꯉꯛꯄ ꯀꯥꯟꯗ ꯍꯤꯁꯇ꯭ꯔꯤꯁꯦ ꯈꯪꯉꯛꯄ ꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯏꯕꯦꯟ ꯀꯧꯅꯨꯗꯅ ꯍꯦꯟꯅ ꯐꯪꯉꯦ ꯍꯥꯏꯀꯣ ꯏꯕꯦꯟ ꯀꯧꯅꯨꯗ ꯑꯩꯈꯣꯏꯒꯤ 10,000 + ꯏꯌꯔꯁ 12,000 + ꯏꯌꯔꯁꯀꯤ ꯃꯃꯥꯡꯗꯒꯤ ꯐꯪꯉꯦ ꯍꯥꯏꯕꯒꯤ ꯁꯤꯒꯤ ꯍꯤꯁꯇ꯭ꯔꯤ ꯂꯩꯖꯩꯀꯣ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯁꯤꯗ ꯃꯁꯛꯇꯤ ꯃꯥꯟꯅꯔꯦ ꯍꯥꯏꯔ ꯀꯥꯟꯗ ꯁꯤꯗꯁꯨ ꯄꯦꯗꯦ ꯀꯥꯞꯄꯤꯁꯦ ꯁꯤꯅ ꯄꯥꯏꯔꯥꯏꯠ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯁꯤꯗ ꯀꯥꯞꯄꯤꯁꯦ ꯑꯩꯈꯣꯏꯒꯤ ꯁꯦꯜ ꯑꯍꯤꯡꯕ ꯁꯨꯃꯥꯏꯅ ꯐꯪꯕ ꯍꯥꯏꯇꯥꯔꯦ ꯀꯥꯞꯄꯤꯁꯦ ꯁꯨꯃꯥꯏꯅ ꯁꯤꯁꯦ ꯑꯅꯤꯁꯦ ꯃꯁꯛꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯃꯥꯟꯅꯕ꯭ꯔꯥ ꯍꯥꯏ ꯇꯥꯔꯒꯗꯤ ꯀꯥꯞꯄꯤꯁꯤꯒꯤ ꯁꯔꯨꯛꯁꯤꯗꯤ ꯃꯥꯟꯅꯩ ꯍꯥꯏꯔꯒ ꯁꯦꯜ ꯑꯍꯤꯡꯕꯅꯦ ꯍꯥꯏꯕꯗꯤ ꯌꯥꯔꯣꯏꯀꯣ ꯄꯥꯏꯔꯥꯏꯠꯁꯦ ꯁꯦꯜ ꯑꯍꯤꯡꯕꯅꯤ ꯍꯥꯏꯕꯗꯤ ꯌꯥꯔꯣꯏ ꯀꯩꯒꯤꯅꯣꯗꯤ ꯍꯌꯦꯡꯋꯥꯏ ꯂꯥꯏꯒꯤ ꯇꯤꯡ ꯇꯣꯛꯄ ꯀꯥꯟꯗ ꯄꯥꯏꯔꯥꯏꯠꯁꯤꯅ ꯑꯩꯈꯣꯏꯒꯤ ꯁꯦꯜ ꯑꯍꯤꯡꯕꯗꯧꯅ ꯃꯥꯒꯤ ꯃꯊꯧꯗꯣ ꯇꯧꯔꯛꯑꯣꯏꯀꯣ ꯁꯦꯜ ꯑꯍꯤꯡꯕꯗꯤ ꯂꯥꯏꯅꯤꯀꯣ ꯅꯨꯡꯌꯥꯏꯅꯤꯀꯣ ꯑꯩꯈꯣꯏꯒꯤ ꯗꯥꯏꯃꯟꯗꯕꯨ ꯍꯥꯏꯈ꯭ꯔꯁꯤꯅꯦ ꯑꯩꯈꯣꯏ ꯗꯥꯏꯃꯟꯗꯁꯨ ꯑꯃꯦꯔꯤꯀꯟ ꯗꯥꯏꯃꯟ ꯃꯌꯥꯝꯅ ꯀꯃꯟ ꯑꯣꯏꯅ ꯁꯤꯟꯅꯔꯤꯕ ꯄꯦꯗꯦ ꯀꯥꯞꯄꯗꯣ ꯑꯗꯨ ꯗꯥꯏꯃꯟꯅꯦ ꯍꯥꯏꯕ ꯌꯥꯔꯣꯏꯗꯅꯀꯣ ꯂꯨꯄꯥ 10,000 ꯄꯤꯕꯁꯨ ꯂꯩ ꯂꯨꯄꯥ 50 ꯄꯤꯕꯁꯨ ꯂꯩ ꯂꯨꯄꯥ 100 ꯄꯤꯕꯁꯨ ꯂꯩ ꯂꯨꯄꯥ ꯂꯥꯛ ꯄꯤꯕꯁꯨ ꯂꯩ ꯀꯔꯣꯔ ꯄꯤꯕ ꯗꯥꯏꯃꯟꯁꯨ ꯂꯩꯀꯣ ꯑꯗꯨꯃꯥꯏꯅ ꯃꯁꯛꯁꯦ ꯃꯥꯟꯅꯔꯀꯥꯟꯗ ꯄꯥꯏꯔꯥꯏꯠꯅꯤ ꯁꯦꯜ ꯑꯍꯤꯡꯕꯅꯤ ꯄꯥꯏꯔꯥꯏꯠꯇꯤ ꯍꯣꯡꯅ ꯐꯪꯉꯤ ꯄꯥꯏꯔꯥꯏꯠꯇꯤ ꯌꯥꯝꯅ ꯍꯣꯡꯉꯤ ꯃꯔꯥꯡ ꯀꯥꯏꯅꯁꯨ ꯐꯪꯉꯤ ꯃꯥꯔꯀꯦꯠꯇꯁꯨ ꯐꯖꯅ ꯐꯪꯉꯤ ꯑꯗꯨꯒ ꯁꯦꯜ ꯑꯍꯤꯡꯕꯗꯤ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯃꯔꯥꯡ ꯀꯥꯏꯗꯦ ꯅꯨꯡꯌꯥꯏꯑꯣꯏꯕꯅꯤ ꯃꯥꯗꯤ ꯃꯇꯤꯛ ꯃꯌꯥꯏ ꯂꯩꯅ ꯃꯁꯦꯞ ꯃꯉꯥꯜ ꯅꯥꯏꯅ ꯉꯥꯟꯅ ꯎꯕ ꯁꯦꯜ ꯑꯍꯤꯡꯕ ꯌꯥꯏꯅꯤ ꯑꯩꯈꯣꯏꯒꯤ ꯁꯤꯁꯦ ꯌꯥꯝꯅ ꯀꯥꯟꯅꯕ ꯑꯩꯈꯣꯏꯒꯤ ꯗꯥꯎ ꯌꯥꯕ ꯇꯧ ꯊꯕꯛꯇ ꯑꯩꯈꯣꯏꯒꯤ ꯃꯥꯏ ꯄꯥꯛꯆꯕ ꯉꯝꯖꯕ ꯄꯥꯡꯒꯜ ꯊꯧꯅꯥ ꯄꯤꯕ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯗ ꯂꯨꯄꯥ ꯂꯥꯛ ꯑꯃ ꯊꯣꯛꯎ ꯁꯤ ꯊꯣꯛꯑꯣꯏꯗꯅꯀꯣ ꯑꯗꯨꯕꯨ ꯑꯩꯅ ꯇꯧꯖꯔꯤꯕ ꯊꯕꯛꯇꯨꯗ ꯀꯥꯟꯅꯕꯗꯤ ꯄꯤꯕ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯎꯀꯜ ꯑꯣꯏꯕ ꯄꯥꯝꯕꯩ ꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯑꯅꯝ ꯑꯍꯥ ꯆꯨꯔꯤꯕ ꯅꯦꯒꯦꯇꯤꯞ ꯏꯅꯔꯖꯤ ꯃꯌꯥꯝ ꯉꯥꯛꯊꯣꯛꯄꯀꯣ ꯄꯣꯖꯤꯇꯤꯞ ꯏꯅꯔꯖꯤ ꯊꯝꯕꯤꯕ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯑꯩꯈꯣꯏꯅ ꯇꯧꯔꯤꯕ ꯊꯕꯛꯇꯨꯗ ꯑꯩꯈꯣꯏꯗ ꯏꯁꯥꯗ ꯑꯩꯈꯣꯏꯒꯤ ꯏꯪꯒꯤꯠ ꯏꯅꯣꯠ ꯄꯤꯕ ꯍꯥꯏꯇꯥꯔꯦ ꯏꯊꯧ ꯍꯥꯞꯄꯤꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯄꯥꯏꯔꯥꯏꯠꯁꯤꯁꯨ ꯑꯗꯨꯝ ꯀꯥꯟꯅꯩ ꯑꯗꯨꯕꯨ ꯉꯁꯥꯏꯒꯤ ꯃꯌꯥꯝꯅ ꯈꯟꯅꯩꯁꯦ ꯁꯦꯜ ꯑꯍꯤꯡꯕꯁꯦ ꯄꯥꯏꯔꯥꯏꯠꯂ ꯅꯠꯇꯦꯀꯣ ꯄꯥꯏꯔꯥꯏꯠꯁꯦ ꯁꯦꯜ ꯑꯍꯤꯡꯕ꯭ꯔꯥ ꯅꯠꯇꯦꯀꯣ ꯃꯥꯟꯅꯩ ꯍꯥꯏꯕꯗꯤ ꯌꯥꯏ ꯑꯗꯨꯕꯨ ꯉꯁꯥꯏꯒꯤ ꯐꯤꯗꯁꯨ ꯍꯥꯏꯈ꯭ꯔꯁꯤꯅꯦ ꯑꯩꯈꯣꯏꯒꯤ ꯃꯄꯥꯟ ꯂꯝꯒꯤ ꯄꯥꯁꯃꯤꯅꯥ ꯁꯥꯜꯒ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯒꯤ ꯈꯨꯔꯈꯨꯜꯒꯤ ꯐꯤꯒ ꯃꯨꯒꯥꯒ ꯃꯥꯟꯅꯧ ꯍꯥꯏꯕ ꯌꯥꯔꯣꯏ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯊꯝꯕꯥꯜꯒꯤ ꯐꯤꯁꯨ ꯂꯩ ꯑꯗꯨꯒ ꯃꯥꯟꯅꯧ ꯍꯥꯏꯕꯗꯤ ꯌꯥꯔꯣꯏꯗꯅ ꯃꯥꯒꯤ ꯃꯈꯜꯅꯤꯅꯀꯣ ꯃꯁꯛ ꯃꯥꯟꯅꯔꯒꯁꯨ ꯃꯥꯟꯅꯩ ꯍꯥꯏꯕꯗꯤ ꯌꯥꯔꯣꯏꯗꯅꯀꯣ ꯑꯗꯨꯃꯥꯏꯅ ꯑꯗꯨꯅ ꯁꯦꯜ ꯑꯍꯤꯡꯕ ꯂꯩꯖꯔꯦ ꯑꯩꯈꯣꯏ ꯁꯦꯜ ꯑꯍꯤꯡꯕ ꯄꯥꯏꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯀꯥꯟꯅꯕ ꯃꯌꯥꯝ ꯑꯃ ꯑꯩꯈꯣꯏꯒꯤ ꯄꯥꯏꯔꯥꯏꯠꯅ ꯇꯧꯕ ꯉꯝꯃꯣꯏꯀꯣ ꯁꯦꯜ ꯑꯍꯤꯡꯕꯗꯤ ꯂꯥꯏꯅꯤ ꯃꯌꯥꯝ ꯁꯤ ꯈꯪꯕꯤꯍꯧꯀꯣ ꯄꯥꯏꯔꯥꯏꯠꯀ ꯁꯦꯜ ꯑꯍꯤꯡꯕꯒꯒꯤ ꯈꯦꯠꯅꯕꯗꯣ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯀꯟꯐ꯭ꯌꯨꯁ ꯆꯠꯄ ꯑꯗꯨꯝ ꯌꯥꯎꯔꯛꯀꯅꯤꯀꯣ ꯑꯩꯉꯣꯟꯗꯁꯨ ꯃꯌꯥꯝ ꯍꯪꯉꯛꯄ ꯍꯥꯏꯇꯥꯔꯦ ꯄꯥꯏꯔꯥꯏꯠꯁꯦ ꯁꯦꯜ ꯑꯍꯤꯡꯕ꯭ꯔꯥ ꯁꯦꯜ ꯑꯍꯤꯡꯕꯁꯦ ꯄꯥꯏꯔꯥꯏꯠꯂꯅ ꯑꯗꯣ ꯃꯌꯥꯝ ꯌꯥꯏꯐꯔꯃꯤꯟꯅꯔꯁꯤꯀꯣ ꯃꯥꯏ ꯄꯥꯛꯅꯕ ꯍꯣꯠꯅꯖꯔꯒ ꯇꯧꯔꯨ ꯊꯕꯛꯇ ꯑꯩꯈꯣꯏꯒꯤ ꯃꯥꯏ ꯄꯥꯛꯆꯔꯒꯦꯅ ꯐꯖꯅ ꯂꯣꯏꯅꯔꯒ ꯊꯃꯣꯏ ꯁꯦꯡꯅ ꯅꯤꯖꯁꯤꯀꯣ ꯑꯩꯈꯣꯏꯅ ꯏꯄꯥ ꯏꯕꯨꯡꯉꯣꯗ ꯏꯄꯥ ꯏꯃꯥꯒꯤ ꯉꯥꯛꯇꯅꯤꯀꯣ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯈꯪꯍꯧꯔꯦꯀꯣ ꯃꯌꯥꯝ ꯍꯦꯟꯅ ꯈꯪꯕꯤꯅꯤꯡ ꯇꯥꯔꯒꯁꯨ ꯄꯤꯖꯔꯤꯕ ꯋꯥꯆꯞ ꯅꯝꯕꯔꯁꯤꯗ ꯃꯦꯁꯦꯁ ꯊꯥꯕꯤꯔꯛꯎꯀꯣ ꯌꯥꯏꯐꯔꯦ